इनखꯠꯂꯛꯂꯤꯕꯁꯤꯡꯒꯤ ꯅꯨꯡꯁꯤꯕꯗ ꯃꯃꯥ ꯃꯥꯂꯦꯝ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯥꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯍꯣꯡꯕ ꯂꯩꯇꯅ ꯏꯗ ꯂꯨ ꯇꯣꯡꯗ ꯌꯥꯎꯗꯨꯅ ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯅꯨꯡꯁꯤꯅꯅ ꯂꯤꯛꯂꯝ ꯀꯥꯏꯔꯛꯇ꯭ꯔꯤ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝ ꯐꯥꯎꯕꯗꯤ ꯅꯨꯡꯁꯤ ꯃꯔꯤꯁꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯃꯔꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯦꯡꯅꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤꯗ ꯆꯠꯊꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯆꯥꯡ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯆꯍꯤꯆꯥ ꯑꯁꯤꯒ ꯌꯦꯡꯅꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯍꯥꯏꯒꯅꯤ ꯃꯁꯤꯃꯛ ꯖꯣꯏꯟ ꯐꯦꯃꯤꯂꯤꯒꯤ ꯆꯠꯅ ꯂꯤꯛꯂꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯨꯟꯅ ꯇꯝꯕ ꯆꯠꯃꯤꯟꯅꯕꯅ ꯃꯣꯔꯦꯜ ꯚꯦꯂꯨ ꯊꯥꯛ ꯋꯥꯡꯅꯁꯨ ꯊꯝꯃꯤ ꯃꯤꯇꯧ ꯈꯔ ꯇꯝꯖꯔꯒꯁꯨ ꯑꯗꯨꯃꯛꯅ ꯈꯨꯟꯅꯥꯏꯂꯣꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯕ ꯎꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯊꯛ ꯈꯥ ꯅꯥꯏꯅ ꯊꯧꯒꯜꯂꯣꯟꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯁꯍꯔꯗ ꯅꯦꯝꯂꯒꯁꯨ ꯈꯨꯡꯒꯪꯁꯤꯡꯗꯗꯤ ꯉꯥꯛꯇꯨꯅ ꯊꯝꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ ꯃꯁꯤꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯎꯗꯨꯅ ꯂꯩꯖꯩ ꯑꯗꯨꯃꯛꯄꯨ ꯈꯪꯍꯧꯗꯅ ꯑꯃꯝꯕ ꯅꯣꯡꯒꯨꯝ ꯁꯨꯔꯣꯜ ꯄꯨꯝꯕ ꯍꯨꯝꯗꯨꯅ ꯄꯨꯒꯦ ꯃꯇꯥꯒꯨꯝ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥ ꯂꯣꯏꯔꯛꯄ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯥꯎꯈꯠꯂꯛꯄ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯈꯛꯇꯃꯛ ꯂꯥꯏꯁꯨ ꯌꯥꯎꯗꯅ ꯇꯝꯂꯨꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯂꯛꯄꯅ ꯄꯨꯝꯅꯃꯛ ꯃꯥꯏꯑꯣꯟ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯃꯊꯣꯠ ꯀꯥꯔꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯄ꯭ꯂꯦꯐꯨꯜ ꯑꯟꯀꯟꯗꯤꯁꯅꯦꯜ ꯂꯚꯀꯤ ꯁꯛꯂꯣꯟ ꯑꯃ ꯎꯔꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯈꯔꯒꯤꯗꯃꯛ ꯂꯛꯅꯕ ꯁꯥꯟꯅꯕ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯕ ꯀꯌꯥ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯇꯝ ꯑꯃꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯈꯛꯇꯗꯃꯛ ꯊꯦꯡꯅꯕ ꯑꯃꯒꯨꯝ ꯎꯍꯜꯂꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯪꯅꯕ ꯀꯣꯏꯅꯕ ꯃꯇꯝꯗ ꯃꯔꯜ ꯃꯊꯨꯝ ꯂꯩꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯔꯛꯄꯒꯤ ꯆꯠꯅꯕꯤ ꯂꯥꯛꯂꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯆꯥ ꯅꯤꯉꯣꯜ ꯄꯤꯕꯥꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯥꯟꯊꯣꯛꯍꯜꯂꯨꯅꯨ ꯑꯐ ꯐꯠꯇ ꯊꯤꯔꯨꯅꯨ ꯍꯥꯏꯅꯩ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯟꯅꯔꯛꯂꯦ ꯃꯁꯤꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯟꯊꯍꯟꯅꯕ ꯃꯆꯥꯛ ꯑꯣꯏꯍꯜꯂꯦ ꯆꯍꯤ ꯅꯧꯅ ꯌꯨꯝ ꯄꯥꯟꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕꯅ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯁꯦꯡꯅ ꯎꯕ ꯉꯝꯗꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯧꯒꯜꯂꯣꯟ ꯃꯀꯣꯛ ꯃꯃꯩ ꯈꯪꯗꯕ ꯀꯌా ꯃꯥꯌꯣꯛꯅꯔꯛꯂꯦ ꯌꯨꯝ ꯄꯥꯜꯂꯤꯕ꯭ꯔꯥ ꯌꯨꯝ ꯄꯥꯟꯕꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯟꯗꯣꯛꯐꯝ ꯈꯪꯗꯕ ꯇꯥꯟꯐꯝ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯌꯧꯔꯦ ꯍꯤꯔꯝꯁꯤꯗ ꯅꯩꯅꯕ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛ ꯑꯍꯜꯁꯤꯡꯒꯤ ꯐꯥꯒꯤ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯗꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯁꯤꯗ ꯂꯦꯡꯗꯕ ꯁꯦꯟ ꯇꯥꯟꯐꯝ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯕꯗꯤ ꯆꯨꯝꯂꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯈꯤꯗꯕ ꯇꯥꯔꯕꯗꯤ ꯇꯨꯡꯒꯤ ꯁꯨꯔꯣꯜ ꯀꯌꯥꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯕ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯅꯛꯁꯤꯟꯅꯅ ꯌꯦꯡꯕ ꯃꯇꯝꯗ ꯆꯠꯅꯕꯤ ꯂꯥꯏꯆꯠ ꯑꯃꯒꯨꯝ ꯗꯤꯖꯤꯌꯔ ꯑꯣꯐ ꯁꯦꯛꯁꯨꯑꯦꯜ ꯂꯞꯅ ꯃꯄꯨꯡ ꯑꯣꯏꯔꯛꯄꯅ ꯃꯈꯣꯏꯗ ꯊꯥꯗꯣꯛꯅꯕꯗ ꯌꯥꯝꯅꯃꯛ ꯋꯥꯍꯟꯕꯒꯤ ꯋꯥꯈꯜꯗ ꯆꯩꯊꯦꯡ ꯀꯌꯥ ꯃꯔꯨꯝ ꯄꯤꯔꯤ ꯆꯩꯊꯦꯡꯁꯤꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯕ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯔꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅ ꯆꯩꯅꯕ ꯃꯆꯥꯁꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯊꯤꯗꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯕ ꯃꯇꯝ ꯆꯥꯗꯅ ꯂꯨꯍꯣꯡꯕ ꯃꯤꯔꯝꯒꯤ ꯀꯥꯟꯅꯗꯕ ꯑꯑꯣꯡ ꯑꯑꯣꯟ ꯌꯥꯝꯅ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯂꯥꯛꯄꯅꯆꯤꯡꯕ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝꯁꯨ ꯑꯣꯏꯔꯤ ꯃꯄꯥꯟ ꯂꯝꯗ ꯍꯥꯏꯕꯗꯤ ꯃꯤꯔꯝꯗ ꯂꯥꯏꯔꯤꯛ ꯐꯅ ꯌꯥꯝꯅ ꯇꯝꯂꯨꯔꯕꯁꯨ ꯆꯍꯤ ꯀꯌꯥ ꯈꯨꯟꯅꯥꯏꯂꯣꯟ ꯅꯩꯅꯔꯨꯔꯕꯁꯨ ꯍꯤꯔꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯍꯩ ꯐꯪꯂꯕꯁꯨ ꯂꯥꯏꯁꯨ ꯌꯥꯎꯔꯛꯇꯕꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯂꯥꯏꯁꯨ ꯑꯅꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯆꯍꯤ 15ꯗꯒꯤ 19 ꯑꯃꯗꯤ ꯆꯍꯤ 30ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯍꯥꯏꯕꯗꯤ ꯁꯨꯁꯥꯏꯗꯀꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ 90 ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯗꯨꯅ ꯃꯥꯡꯍꯜꯂꯤ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯖꯗꯕ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯡꯁꯤꯕꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯟꯕꯗ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯔꯛꯄ ꯏꯃꯨꯡꯒꯤ ꯄ꯭ꯔꯦꯁꯔ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯕꯤꯁꯤꯡꯅ ꯃꯤꯔꯥꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕ ꯑꯦꯛꯖꯥꯝꯒꯤ ꯃꯥꯔꯛ ꯈꯜꯂꯨꯕꯗꯒꯤ ꯍꯦꯟꯅ ꯅꯦꯝꯂꯛꯄ ꯊꯕꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯊꯃꯣꯏ ꯌꯧꯅ ꯁꯣꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯔꯛꯏ ꯄꯨꯟꯅ ꯁꯨꯞꯆꯤꯜꯂꯕꯗ ꯊꯥꯖꯗꯕ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜꯂꯣꯟ ꯄꯨꯛꯅꯤꯡ ꯅꯤꯡꯊꯤꯅ ꯈꯪꯗꯕ ꯋꯥꯈꯜ ꯑꯔꯦꯞꯄ ꯂꯩꯇꯕ ꯑꯃꯗꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯁꯤꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯣꯏꯒꯜꯂꯤ ꯋꯥꯈꯜ ꯅꯧꯔꯤꯕ ꯅꯍꯥꯁꯤꯡꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯕ ꯃꯇꯝꯗ ꯁ꯭ꯃꯥꯔꯠꯐꯣꯟ
electronic gadget amadi internet maning tamna sizinnahandanaba kupna yengsinba tangai phade tongan tonganba mahai loisangsingda counseling center sing chang naina mathau tawhanba maru oi print amadi electronic media social media singda psychological management maintain core awareness campaign kangkhatpagi tangai phadaba leire family drama isai nongmai serial na chingba kayada imung manung khana chainaba laisa pakhang kainabagi aranba maongda laman khumba orpi naibiba kaya asigi film puthokpagi chang handahanbagi matam oire masina wakhal nauriba inkhalakliba nahasingda afaba tambagi mahutta phattabana namna tamkhiduna kanabadagi kanadabana helakpa thengnare pukning thaugatpa thauna hapa chakhot thaurangna mai onsinba punsinbagi wakhalon sagatpa ngamba filmda mai onsinba chumle hiram asida pukning changbiriba khonariba singnasu sendong tanba ngamba maongda puthohaningi moral value khunai lon ahal laman singna thambiramba phunga wari pakhongna singba kayada yauriba nungsibagi mari takpa laisu tamba yaba kaya asi kupna nainahanbana haurakliba naharol sing amadi mahairoi singda marik sumna tahanbana imung manungda thakha nairaknaba lambi purakpada achawa mateng oigani laining laisonda hakchinna afaba wakhalon sandokliba mioi singnasu imung manung laikai khulon kaironaba singbu mari phana thamnabagi wakhalonna mang thahaningi masina khunai ama natraga laibak ama chakhotpada tatna thanaba yadraba miyoigi laining laisona nungsibada mai pakpagi thong oigani thajai loisilakpada ahal laman singna haibiba imung ama nungsi janana laihanbada yum adugi nupi sing adu wakhal taba changi wafam asi taraina lofam thokte nupi oibi singi thodang makhoigi mahai masingna losinduna namsinduna thamba achumba oiroi imung amagi saklon kaya lauduna lakliba home engineer ni hainariba mama oibisingna khunai ama oirakadoriba macha ningol amadi khunai gi chaingak oirakadoriba macha piba singbu ningthina takpi tambiraba matamdada awonma khunai amadi phidamningai oiba khunai lon sengatpada tangai phadaba thodang lobiyu hiram khudingi asoiba chanura ningol sing amadi nupi singda taisinbagi hainabi hantha hanba matam oire isagi asoiba isana khangjanaba honabagi mikup oire masita namiyoibai khunaida tangdu laitaba wakhal ingbo oigani taibang semlakpadagi hauduna lagliba imagi achobo thodang asi chahi lisang sitna akau parai chandanaba phirep lobiyu madutada yengsi ima haibagi asenga magun charol surol singna kawba ngambra haibadu